Saksi Yadav mahaki career da focus toba future yamna bright oiba nupi macha amani. Mahaki makutta pen aduga paper paiduna leiramgadaba matam asida mahaki asiba hakchang police na funky. Uttar Pradesh ki Prayagraj thokiba thaudo asina nupi singi safety gi maramda amuk hana wahang kaya hanglakli. Saksi gi mafamda kari thokibage. Saksi Yadav ki justice ki fight aduga case asigi reality adu ngasi aikhoi mayam puna khangminasi. Mayambu khurumjari. B6 update na ngasi su anoba case ama puduna lakchari. Pujaragliba case asi Saksi Yadav ki case ni. Case asi loiba phauba taminaraba matungda Saksi Yadav matau karamna leikhidabano amadi mahaki mihad asida kana kana chenabage haiba adu mayam puna khangminasi. Loinena channel asi ngasita nauna thengnabiba yawbiba taragadi channel asidagi crime ga mari lenaba wari sing taba phongbinabagi damak channel asibu nungsibiduna like comment amadi subscribe tawbiram hawjik wari makha taminasi. Laibak thiba thawdo asi UP gi Prayagraj hariba district asida leiba cantonment police station gi jurisdiction da hawkhiba chahi lisingani kunga mangagi November thada thokhiba thawdokni. Victim oiribi Saksi Yadav new cantonment area sigi quarter amada lerami. Masi mahaki anti Sangita Devi amadi uncle Samlan Yadav ki quarter ni. Uncle Samlan asi Indian Army gi Havildar oina service story. Saksi Yadav masagi chahi taragatare ni aduga class 11 da tamli. Mahaki asengba yumdi Prayagraj ki Surab area da laiba Bankat village asidagini. Apokpa Gyanendra Kumar Yadav Mumbai da driver oina leirami amadi mahaki apokpi mama Sudha Devina homemaker oina leibani. Saksi Yadav asi machin manau nupi ahum nupa amani. Mahagna ani subani mahaki mase Jyoti chahi kunga mathoi. Manau nupi Siria chahi taraga manga amadi iton tonba mahaki manau nupa Agas chahi tarahumdoini. Makoigi family asi yamna nuksina yamna nungaina Bankat village da leirami. Amaromda mahaki anti Sangita gi hakchang asi kaya faba oiramdi. Heart ki problem leibana maram oiraga hospital da treatment chathari. Saksi gi anti Sangita amadi uncle asigi masa ahum leirami adubu masa ahumak manung matam chadana taibang pan thadoktuna chatkhi. Masinasu asobo maram ama oiraga anti Sangita gi hakchangi phibam asi soksin kiba oiramba yai. Mapuroibasu army oibanina duty na maram oiraga yumda kaya leite. Maram asina Sangita mahaki yum asida naitom leirami. Doctor singi advice matung ina Sangita asi naitom thadokanu miyoi amaga loinana leinana bagidamakta doctor singna advice pirami. Adubu yamna luribadi maga leminagadaba misak asi kanano haiba asini. Sangita amadi mahaki mapuroiba anina wakhan munna khallaba matungda Sangita gi mabung Saksi Yadav kina apokpa Gyanendra da wari pumba leirami. Matau asum tawduna anti Sangita na Saksibu mahaki manakta kauki. Saksi gi anti amadi uncle na Saksibu masa sanga yoglami. Mahaki mahimasing tambada sangba sena chanaba ana e yorokpa pumbagi responsibility kudimak mahaki auntie amadi uncle na lauki. Masida natana mahaki marriage ki maramda phawba makhoina khalami. Saksi na su masida thoina nungaitaba pendaba amata leikire. Lisingani kungani thoida Saksi cantonment area sigi quarter da mahaki antiga punna leinanabagidamagta laki. Masigi matung mahaki uncle Samlana Saksibu school amada admission taurami. 10 pass tauraba matung da Government Girls Intermediate College GGIC da admission tauki. Class 11 tamgadoriba college asi Prayagraj ki Katra hariba mafam asida leibani. Anti Sangita amadi uncle Samlana Saksibu makhoigi yaujaba macha amagumna loinaki. Saksinasu mahaki mahimasing tamba adudasu kaidanaba honabata natana imung manungi kupnomsu mahakna responsibility laurami. Mahaki anti Sangita busu mahakna care lauduna matam chana chak ising hidak langthak bijaba mahakna loina taurami.
mahaki auntie amadi uncle nasu mahapu yamna comfort amadi luxurious life ama pidana bagidamakta honazaki. Saksina larik paba mahaki study tauba matam masida hena khudong chananabani haiduna Wi-Fi fauba install tawduna thamki. 10 November 2025 ningthokaba numitni Saksi school chatnanaba haiduna loisilami. Tanja aduda mahaki antina kadaida chatkadoribano haiduna Saksida hangi. Saksina school dagi message ama lai practical lai aduga form amasu pisillamgani haiduna reply piki. Anti Sangitadi numit adu masakara nuaitaba paurami maduna Saksi asi mahaki manakta lengdana adumak lehenninkibani. Adumoinamak mahakna Saksigi wafam adu object toramde. Anti Sangitagi wakalda magi anaba asina maram oiraga Saksibu school chalhande haiduna mahaki parents singna khankigadra haibu wakalasi khanbana maram oiraga mahakna Saksibu school chatpa adu thingbangam kidabani. Saksina su mahaki antigi mong matau adu uba matamda mahaki anti asi masa nungaitre haiba khanglami. Adubu Saksina mahaki anti asida mahak soidana pung marida halakani. Sak ising loinamak loiramlabani matam chana charaga hidak langthak chananaba hairami. Aduga mahak thabak amata tawduna pothaduna lerambu kolik chairiba khotliba sing asidi mahak halaklaga loisilage haiduna phongdoklami. Saksina school chatpagi thorokpa matam asi ayuki pung 9 makhai ni. Aduga class loibagi matamna nungthilgi pung 3 makhai oirami. Pung mari faubagi manung asidadi mahak soidana yumda yoraklami. Saksigi yumdagina school faubagi arapa asi yamna lapa amadi oiramde. Gari da chatpa matamda minute 15 dagina kun fauba sanglami. Karigumba matamda traffic jam thokpadagi minute 30 muk sangbasu yaudabadi natte. Saksina aroibo oina yumdagi thokiba November gi tang 10 ayuki pung 9 makai taba matamda Saksina mahaki college ki dress amadi school gi bag yanduna yum adudagi mahaki aroiba khongthang thangba hoki. Saksina mahaki school tana chatpagi lambi asi garida adumuk chatlibani. Karigumba matamdana okto karigumba matamdana e-rickshaw afangba gari amada mahaki school ase adumuk chatli. Matam asum hokibana ayuktagi numidang wairam oiraki. Saksina yumda halakpagi matam oiramki. Sangitasu Saksibu halakpa ngaiduna leiri. Pung mari tare adubu Saksi ngasidi yumda halakkide. Minute 10 dagina 15 fauba ngairabasu yumda adumak halakide. Asumna Saksina iskun halakpada thengba haibasi amukta mamangda yaukiba leitri. Sangita masa adu yamna panic oiba horaki. Maramdi mahak heart ki patient amani. Phone tawduna hangadabasu phone di yumda Sangitana paiduna lehauki. Matamna asum thengjilakliba makhi Sangitagi wakaldasu yamna nungairamde. Sangita kaptuna Saksina halakadaba maikeibu yengduna leijarami. Pung mari makai tarakpa matam masida Sangitana mahaki mapuroiba Samlanda call torami. Samlanadi Saksi asi class loraba matungda mahaki mayumda chalamba yai haiduna khanki. Madudagi Sangitana call tawduna mahaki mabung Ganendrada hangluba matamdadi yumda lakte haiduna hairaklami. Saksigi mapa Ganendra si matamasida Mumbai dagi halaktuna yumda leiba matangni. Saksibu hek pokchariba mama mapasu pawasi tabaga Sangitagi yumda makhoishu yoraki. Sangitana kaptuna Saksigi responsibility kudimak mahagna lawjakibani adubu mahagna fazana senaba ngamkidraba male haiduna tengthajarami. Sangitagi matau adu uba matamda Saksigi apokpi mamana Sangitagi pukningbu phathajarami. Amaromda mapa amadi mahaki uncle Samlana masanupibu thiba horaklami. Makhoina ahanbada schoolda hangba chatlami. Maduda Saksi asi ngasigi oina schoolda lakhiba leite haiduna phongdorakli. Wafam adu taba matamda Saksigi family ado amukke hena thawai waki. Saksi yumdagidi school chatkhraga skunda laklamdriba asi mahak kadaida satkribano. Masigi matang asidi mahaka loina tinariba marup mapang singna khanglamba yai haiduna Saksigi marup mapang singa sigi yumda mahaki uncle amadi mapana laktuna hanglambi. Adubu mahaki marup mapang singa sinasu Saksina chatkriba sigi matangda karigumba amata khanglamde.
Tamna tamna saksi bu khangba mi amadi relative singna saksi mafam khangdana mangkhre haibasi khangba horaki. Makhoinasu makhoigi angamba lebenda saksi gi khongul liki. Asumna numidang waramgi pung manga dagina numidangi pung taramathoi phawbada saksibu thiki adubu saksigi likhun amata fangba leikide. Masigi matung tarakpada saksigi apokpa mapa amadi uncle-na Cantonment Police Station da chatlaga missing report amakak file tawki. Makhoina mahaki details pumnamak police da piki. Mahaki moong matau mahangna thokiba matamda kari fijet set saki karamba matamda kadaidagi thokibano amadi mahaki photo amasu police da piki. Police na report ama file tawre aduga police na su thawdo asigi matangda thijinba hauki. Loinena police ki maikedagi family asibu themjenduna aikhoina thiduna nakoigi nasanupibu safe oina nakoida purakani warunu haiduna police ki maikedagi fongdoklami. Police singna adumna hairabasu family aduna matau karamna pukning leitana leiba ngamgani. Makoina ahing chuppa saksigi khongul liki. Mahangna chalamba yaba mapamsing mahangna contact tawba yaba mising pumnamak thiki. Matam asida Cantonment Police ki maikedagi su saksi mangki bagi information asi thangnana leriba police station sing kudimakta thakirami. Mathangi numit November gi tang taraga mathoi. Saksina leriba mahaki antigi yum asidagi kilometer kundagina kungani thoi lapna leiba Lakran haina khangnaba mafam amale. Hairiba mafam asi Tharwai Police Station gi area makhada leibani. Lakrawan Gram Panchayat ki area Phauduna cheliba Varanasi Kanpur Highway gi lambi gi matai amada school gi bag ama taduna leiba adu lambi de chatpa miyai singna urami. School chatkhiba mahiroi ama thiba khangdre haibagi paw asi thuna yana sandokiduna police amadi public singsu alert oina leiba matangi. Masina maram oiraga school bag adu singnaba leibadagi school bag adubu uriba nupa aduna police ta inform tawki. Police na su laktuna bag adu check tawba matamda books, notebook aduga makeup ki item mirror amadi Aadhar card amasu yaurumki. Aadhar card aduna maram oiduna bag adu kanagino haiba adu police na khangba ngamki. Masida natana notebook sing aduda su ming irambadagi bag asi saksi yadab kini haiba khangki. Aadhar card aduda yauriba address ki matengna police ki team amana chalaga family da pochai sing adu utki. Masi uba matamda saksi yadab ki family adu hena awabagi masak oiki. Makhoigi masanupi asi ngarang numidangdagi yumda halaktribani aduga mahangna skun chatpada yankhiba bag aduna highway dagi fangliba asi ubada makhoigi thamoida saksi yadab ki mafamda karigumba khudong thiba ama soidana maki mayok naramlagani haiba ase jingnaba leirami. Asumna numit khara haukrabagi matung November gi tang taraga mangagi ayuki pung manga makhai tarakpa matam asida Lakrawan village ta army amadi police ki recruitment ki preparation tawriba nupa masa sing lamjen chelakpa matamda garden amada makhoi asi sanglaki. Media report ki matung inadi hairiba mafam asi Ramchandra Yadav ki garden ne. Mafam asi open space oiba aduga deserted area ne haibadi mi yamna leite. Nakalda temple ama leibana mi khara kharadi adumak laklami adubu garden asiri yamna deserted oina leiba mafam amani. Nupa masa sing aduna garden asi hek yoksilakpa matamda hui kharana u pambi adugi makhada tawkhaiduna leriba leibak sing adu khotuna yamna kanna khongba adu tarami. Hui sing aduna yamna kanna khongba adudagi makhoina mafam aduda yengluba matamda nupigi asangba samkhara hui adugi mayana singthoraki. Madudagi makhoina mafam aduda amukka hena naksinduna yengluba matamda nupi amagi makhut leibak adudagi tindorakpa adu makhoina urami. Madudagi makhoi sing adu mafam aduda yamna kana pakatpadagi lauba khongba horaki. Amasung makhoina lauba khongba adu tabadagi manak nakna leriba khulgi miyai sing adu mafam aduda laki. Miyai amana police ta inform tawki. Ayuki pung nipan makhai taba matamda police ki team ama thawdok thopam aduda yauraki. Thogliba thawdok asigi paw thangnariba khul sing kudingmakta sandoki amasung hairiba garden asigi akoibada miyai lising kayana pullaki.
Crowd adu control taunanaba police-na ahenba forcing kauksinki. Lanana mafam adubu ningthijana sil tawduna thamlaba matungda police-na forensic science ki team amadi dog squad ta inform tawduna makhoisu mafam aduda laktuna leiki. Loinana lever khara sijanaraba matungda mafam adu tawkhaiduna yengba matamda nupi masa amagi haksang mafam aduda yamna phibam sokna leiramba adu uki. Pi adu green masugi khongrau tap nappa ama amadi t-shirt ama litlami. Mahaki khong animak scarf amana punsilami. Madu school uniform gi scarf amani mahaki sawong sadagi matung ina nupi masa asi sahi taraga taruk tagina pun phawgi marakta leiba oigani haiba asi police na thasarami. Hakchangi mafam kya marumda athauba posak thangumba amana thinkibagi dakpham sing leirami. Maithong adudasu thang aduna sonkibagi dakpham yamna leirami. Masina maram oiraga nupi masa asigi identity masak khangdokpa matamda khudong chadaba ama oiki. Nupi masa aduna leiramliba condition adu uba matamda mahak asi mafam aduda numit marini mangani gi mamangda phumjinduna thamlambani haiba asi khangba ngamlami. Mafam aduda police ki sniper dog yauna season aduna hena investigation tawba matamda sports shoe aduga khong moja amasu nakal da taduna leramba adu phangki. Taramliba sports shoe amadi khong moja asi nupi masa adugini. Deputy Commissioner of Police DCP Gangapa atay police officer singsu mafam aduda yaurakhi amadi makhoina mafam aduda sport investigation loiraba matungda nupi masa adugi haksang adu postmortem taunanabagidamagta hospital da puki. Murder case ama register tawduna thawdo asigi matangda investigation chathaba hoki. Special team ahum thawdo asigi matangda semki amasung team sing asina tokai da makhoigi oiba angamba thakta angle kuringmaktagi misi asigi matangda investigation chathaduna mihatpa si phananabagidamak honaki. Tholiba thawdo asigi information kudimak thangnana leriba police sing dasu paw pirami aduga missing report kumba leibra haiba adu check tawnarami. Khulgi mi sing adudasu nupi masa adugi maramda police sing na hangki adubu makhoina mahakpu amukta ukhiba leite haiduna phongdorakhi. Maru oiba wafam amadi mafam asi highway gi lambi dagi school bag phangba mafam adudagi half kilometer khaktagi arapani. Tharwai police station gi police na bag adu makhogi family da mamangda khusin nakhiba leikrabani. Aduna makhogi masanupi mangkhre haiba adu mak police na November gi tang 13 da khangki. Missing report ki matungina saksina thokiba matamda setchakiba Firol Singh aduga garden adudagi thawai yaudraba haksang oina phangkiba nupi masa adugi haksangi setcharamliba Firol Singh aduga chanarami. Masina maram oiraga November gi tang 15 gi ahing pung 12 makhai taba matam asida police na saksigi yumda laki. Makoina ahan boina cantonment police station da machanupi mangbagi missing report ama file tawkiba leibra haiduna hanki. Maduda family aduna hoi tawki haiduna reply piki. Aikoina asiba haksang amakak fangle hospital da laktuna pangliba nupi masasi identify tawbala o haiduna harami. Wafam asi taba matamda saksigi family ado yamna awabagi masak ama oiki. Police na saksigi apokpa mapada photo utki. Photo da yauriba Fizol Singh adu ubadagi mapa adu kappa hauraki. Khudakta imung manungi miyai singna Tharwai hospital da chalaga asiba haksang oina pangliba nupi masa adubu yengba matamda mangkhre haiduna thiragliba makhogi masa nupi saksi oiramki. Imung manungi maike dagi saksi yadaki mafamda oiriba asi karino haiba makhoi khangba ngamlamde. Police na thawdo asigi matangda yamna kupna angle khudingmaktagi investigation tawki family members singbusu interrogation chathaki. Saksigi mobile phone school bag aduga bag tagi fangba item sing pumnamak custody da thamki. Hairiba polam sing asidagi police na clue khara fangba yai haiduna khanjarami. November gi tang 13 ki numidang wairamda postmortem loiraba matungda saksigi imung manugi maike dagi mahaki aroiba mathau mangam pangthokki. Mi pumnamak yamna kapnaki amasung yamna nungaitaba phongdoknaki. Postmortem gi report su police da yauraki. Mahaki ngaksam gi akoibada mark sing phangki. Masigi maramda doctor na haiki madudi mahak scarf na
ngak aduda punsilaba matungda khauri lakhatuna hatba oiramgani madugi matungda thangumba athoba posak ama sizinaduna maithong asigi akoibada nipalak hanna thinki haiba khangmangamki haksangi atai parsingdasu thang asi sizinaduna sokhanki haiba wafam postmortem report asida palli police na saksigi bag adu check toba matamda mahaki notebook books aduga atai post singi mathakta barmillion sindurgi box amasu phangbangamki masi karigino mahagna sindur asibu karigidamak mahaki khaw asigi manungda haplamlibano mahang asi luhongnaba sem sarabra haibasi adubu saksigi parents mahaki mache imung manungi maikidagidi wafam adubu akanba mongda yaningdaba phongdoklami book sing adu phazana examine toba matamda police na book amagi page number 14 da Deepak haiba ming ama phangki page taraga taruktana mobile number amasu irami police na number adu call tauki adubu switch off oina lerami police na hariba number adu surveillance ta thamki number adu kanagino haibagi complete information khangdok nanaba hotnaki call detail aduga location su police na phangbangamki phone adu November gi tang taraga mangagi ayuktagi switch off taukibo oiramki aduga November gi tang taraga mathoi gi ayuktagi mahaki location adu nupi masa adubu phangba garden aduda numit khudingi location phangba uki November gi tang taragi numidang dasu garden aduda hairiba number si active oiki November gi tang taraga mangagi ayuk saksigi haksang phangba numit asidasu mahak mafam aduda mahaki mobile asi active oiki police ki maiki degi masida chingnaba khara lerami madudi November gi tang taraga manga asida saksigi haksang adu phangkhiba matamdagi mahak thogdosida chenabana kibana maram oraga mahaki phone adu switch off tawkhiba oiramba yai haiduna police na khalami hairiba number asi yamna singnaningai oiba number amakak oirami hairiba number asi Jammu and Kashmir da leiba nupi amagi mingda register tawrami aduga sim adu lobu matamda use tawkiba documents sing aduna Maharashtra dagini police na saksigi antigi yumda chalaga investigate tawki maruoina saksigi room aduda yengba matamda walda January 23 birthday Deepak army haina iduna leiramki police na ahan bada mahaki buktagi mingasi phangki aduga matungdana room asida amuk mahaki mingasi iduna leiramba si police na tengnaki masidagi police na Deepak asi kanano haiduna thigatpa horaki family gi maiki degidi asigumba mi amagi maramda amukta tabasu leitri aduga makoina mahakpu khangsu khangde haiduna phungdoklami saksigi marup mapang natragana classmate singnasu Deepaki matangda karigumba amata khanglamde matang asida saksigi uncle Shamlangi yumda check tobo matamda mahaki nupigi tola nipangi sana mangkhre haiba khangki aduga chaurangna lupa lakh amagi case amasu mangkhre haiba wapam police ta makhoina report tauki matang aduda CCTV camera examine tawriba team aduna case asigi yamna maru oiba clue amakak phangki Balsal intersection gi manakta thamba camera amagi footage ta motorcycle amada nipa masa amana thauraga nupi masa amana tungda tongba adu urami nupi masa aduna setliba firol sing adu saksina yumdagi tolpa matamda crime scene da phangba matamda setlamba fizol sing aduga chapmane adubu CCTV gi footage ki clip aduna mahaki maithong adudi uba ngamlamde police na bike adugi registration number dagi gari adugi details khangdoki address adu Tharwai police station gi makhada leipa Kusungar village ta oirami police signasu aron bamiye kya thadoktuna Deepak pu kupsan sanaba hauraki November gi tang taraga nipanda informer singi mateng dagi Deepak pu Mansata river gi manakta leipa ariba thong amadagi mahakpu phaki numit humni subna Deepak ki mafamda yamna kanba interrogation chatharaba matungda mihat asigi marak mahak masana yazaki nupa si chahi kunga taruk surba Harsha Burden Singh Yadav alias Deepak Kumar mahak asi Indian Army gi night rank ta leiba misak amani Deepak na phongdorokpagi matungina thaudo asi thoktringei tha nipan muki mamangda makhoi ani asi Kunsugur hariba village asida ihan hana thengnakrabani masigi matungda Instagram da makhoi ani wari sanaba hauki
Dipakna Pulista Haikiba Aduga, Pulisna Mediada Pongdokiba Matungina, Saksiga Wari Sanaba Matumda, Mahaki Dreamdi, Soldier, Army Amada, Luhongba Haiba Asini, Aduga, Dipaksu Army Ama Oirami. Masina maram oiraga saksina maga yamna toina wari watai sanaba I pau paunaba hauraki haiduna fongdoki. Summer vacation thabagi maki uncle gi yumasida leiringi matamasida Dipakka makoi ani yamna toina unaki. Madugi matung mahakna mayumda hankraba matungdana Instagram gi kuthangda makoi ani adumak pau paunarami. Dipakna duty sakrabasu matam phangba matamda social media gi kuthangda makoi ani wari sanaki. November 9 lisingani kunga mangada mahang duty dagi tha amagi leave loduna yumda laki. Maramdi mahaki family na mahaki damak nupi ama haina singaduna luhongnaba fix tawre madu November gi tang kuntra asida oigadabani. Nupi adu suradagi oirami. Dipakna mahaki luhongba marriage ki maramda social media da post tawba matamda saksina madu uba matamda yamna sauki. Mahangna Dipak punung sibani aduna karamna atay mi amaga Dipakna luhongba yagani. Saksina mahaka haina singnariba nupi adu Kouthoklaga mahaka oina luhongnanabagidamak hairami. November gi tang mapan gi numidang asida Dipak amadi mahaka WhatsApp ta wari sanaki. Dipakna makoi ani sielaga luhonglasi haiduna haiki. Mahangna iskunda chatle haiduna yumdagi thoklo haiduna fongdoklami. Masigi matungda makoi ani punna Balsal intersection asida thengnaraga makoi ani punna chatminnakrasi haibagi wafam Dipakna saksida haiki. Masigi matungda nupi masa asina November gi tang 10 da college chatpa saraga Dipakpu thengnaba chatkibani. Dipakna mahaki statement pumnamakta saksida blame tawrami. Mahangna haiki madudi pakta chatlaga mahangna saksibu convince tawnanaba yamna kanna honaki. Madudi makoi ani luhongba asi oithoklaroi. Mahaki imung manungna luhongbagi matam asi fix oire maduna cancel tawba asi yamna luragani haiba wafam hairami. Adugu saksida wafam madu yaramde yamna kanna taglakpa adudagi Dipakna haiki madudi ahanbada mahaki parents ki manakta hana chatlurasi madugi matungda makoi ani luhongasi hairaba matungda Dipakna nupi masa sibu mahaki khungang oiriba Kunsungar hariba mafam asida puraklami. Mahaki yum adudagi kilometer makai muki arapada leiba mi yamna sangnadaba garden amada nupi masa asibu pusilaki. Asumna garden asida numidang wairam yausilakpa matam asida Dipakna mirak narak yenglaba matungda nupi masa aduna ngaksamda yalakliba scarf adu seasonaraba matungda nupi masa asigi ngaksam adu lakhattuna hatki. Masigi matungda mahakna hanadagi thaurang tawduna yeptuna purakpa thang aduna nupi masa asigi maithong amadi hakchangi saruksinda hanjin thintatlami. Aduga mafam adudagi upambi amagi makhongda ahoba adu leiba urami. Maduda mahangna nupi masa adubu namsinduna thamlaba matungda leiba khara tawraba matungda nupi masa adubu mafam aduda kupsinduna thamba oiramki. Mahangna saksigi school bag adu highway da langthoki. Madugi matungda mahak yumda chatki. Dipakna saksigi social media gi ID password mail ID pumnamak mangunda lerami. Mahangna chat photo pumnamak delete tawki. Mahangna phone format tawba adu YouTube tagi tamki. Google da chat browser karamna delete tawgadagi haiba adusu tamki. Mahangna thabak singasi pumnamak chatharaba matungda mahaki wakhalda mahangna asumna tawragadi police na mahakpu phaba ngamlaroi haiduna yamna confidence oina laiki. Mahangna numit khudingi garden aduda yengba chatlami adubu case asi hangdokpa haibadi open tawba numittagi mahangna mahaki mobile phone adu switch off tawki. Police na Dipakki phone adu laukhatlami. Mahaki phone adu reset tawrami. Instagram na singba amata yauramde. Police na amuk hana install tawduna data retrieve tawki. Police na Dipakki Instagram investigate tawba matamda mahakna account adu July singani kunga humdoida semkhibani haiba khangki. Mahakna mahaki account asigi username asi tara humdoirak hana change tawki. Khwaidigi last oina mahakna November 9 da change tawki. Aduga mi amatana guess tawba ngamdraba ming amat thonki. Mahakna mahaki follower aduga following sting adubusu remove tawzaki.
0 post 0 following aduga 0 follower oina thamki November gi tang 19 da police na mahapu court putoklaba matungda jail da thajinki saksi bu hatpa matamda sizinaki bike yompak thang pumnamuk police na recover tauki amasung mahapu thodok thopam aduda puraktuna thodo asi matau karamna tauki bage haiba adu police na yengsinki Amaromda saksigi family gi maiki dagidi dipaki wafam asi masanupi bu mingchat thiana bo honabani khoigi masanupi asi asigumba nupi amanate Dipakna mahak masabu sep taunana ba statement asi pikibani Dipakna saksibu mahaki nungsigi langda thuhalaba matungda saksigi mafamdagi advantage kaya marum lauki saksigi jewelry aduga paisa pumna maksu Dipakna lauki saksigi mihan asigi matangda mahaki family gi members singsu soidana maki involved torungani adubu makoibu sep taunana ba Dipakna masana laujakhibani haiduna imung manungi maiki dagi fongdorakli Dipakki family asigi leriba imung manungi members sing kudingmokpusu interrogation tawbiyu haiba wafam yauri wafam asi cantonment police na amuk hana investigation tawbatai Sanatula nipan amadi lupa lakh amagi paisa adu kadaida laikhrabage madusu thidokpatai Saksigi family na complaint tawi madudi Dipakki family na Sanatullah Singh amadi paisa adu police ta pikre maduna case asi loisnaba nanthoknanaba hotnabani saksigi imung manungi maiki dagi police ta trust leite aduna case asi CBI da hand over tobo pami haiduna phongdoki makoina haiki madudi Dipakki imung manung makogi entire family asi criminal ni aduna makogi property sing asi phajin bayai saksigi apokpa Gardenda media da phongdokiba matamda Dipakki mayamba Kuldip asisu army da lei adubu mahak asi fake document submit toroba matungda army da join tawkibani mahaki manau nupa younger brother Suresh Yadav asisu Tharwai police station na Phagadabagi thiriba criminal case ta senaba highway singdagi potchai lakpa huran chinthi toba miyoi amani haiduna phongdoki aduga Dipaksu luhongba amada huran bagi case amada yauki adubu mahaki mathakta case amata register tawbadi laikide haiduna phongdoki saksina Dipakpu thamoi sengna nungsikhibani aduga luhong ningkhibani adubu Dipaknadi matam lemba pastime khaktagi oina mahaka nakna laikibani Dipakna masana tawjaruriba thabak asina mahaki job mangba yai masida natana mahaki imung manungda miyamna thamlamba respect amadi luhongbasu phangdaroi subnatagi luhonggadaba numit kunni khaktagi mamangda mahangna asigumba tamtheba mihat asi sathaki hauji Dipak jailda leiri pujariliba case asi kamdau bibage Adongi wakalda faropa comment amamamtang share tawbiramu lonena video asibu like comment share tawbiu mathangda anoba crime gi wari ama amuk puduna laksege tabiriba khudingmakpu amukahna thagachari